Assam the draft NRC phone Krabamatung the Manipur Mitop Changlak Pating State Level Committee, but the District Level Committee sing Sendura, Kudak the Tabak Karan Tarang Taurehana Chief Minister Fondo Kray. HRD Ministry HRD Ministry की पाउतांग मतुंग इन मणिपुर यूनिवर्सिटी की VCAP पांडे निमित कुंट्रानी की सुधी पीक्रे यूनिवर्सिटी ए की मतुंग इन प्रोफेसर W विश्वनाथन ना VC की मतुंग पीरगन हरी VCAP पांडे लौटोपो की मत थाम लिपी दुना प्रोफेसर विश्वनाथ को VC in charge when हावलक की थावोंग से HRD Ministry मदि VC पांडे मणिपुर मियाम उसे तबनी है ना मुता मदि मुसुम थमतली Manipur Myanmar की नमखैदा चाहिए अमतन लेते है ना यूनियन मिनिस्टर केन रेजिजूना राज्य सभा थमकी वफमबु यानी फोंदोक्तुना AIYF and AISF ना माकी आयेक मितम मै थाखरे मैम खुरुमजरी अदम निंगबिद इम्पैक्ट न्यूज़ ने हौजी पुंजा से फौगी मरोइब पाउसिंग मियाम पिजरी असम की NRC draft list thokraba matungda Manipur gi mitop sanglakpada thingnarnaba state level committee amadi district level committee amamam semdura khudakta akan section thawrang lokhanarab thawrang tawre hena chief minister na phongdokrei mitop sanglakpa thingnarnaba khungang singda mikok thibagi thabak faw chathar ba yai hena su phongdokkiba galunana handak pass tawkiba the Manipur People Bill gi base year 1951 oiriba si semdokpagi wafam laite Miam gi apa magi matung ina same ki bill ni haina chief minister na phongdokrei wafam singa si chief minister secretariat paumi singa unaba mada chief minister na phongdokki banei nakal moromda musu mutam di musana Ministry of Human Resource Development ki wafam di yab ngamloi haina phongdok labisu Manipur University ki wathok asil loisin naba khara theng labisu thengna HRD ministry na VCAP pandebu tha amagi suti piduna VC in charge na halak pasida chief minister Virena center loching basing thagar phongdoki Mahiroy amade oza sing strike handok pinana bapil tawkiba galona fact finding committee da mating pangbiu haina phongdoki Manipur University ki wathok amade Assam lomdagi mitop sing sangsilakwa yai haina mipai narkliba Hiram Ania sida yumpham oidura pangthokpu paumi singa unabagi mifam aduda chief minister na hai Mahiroy amade oza singi apamba sing adu samada chama piba ngamdrabasu wathok asigi warosin purarnaba center na khongthang khara lokalakwa sidda mating pangbiu haina phongdokhi Amaromda VC in charge when Professor Vishwanath pu hablak matung Vishwanath masana mahaku VC in charge when hablak ayaba pikidre hana social media chingba platform kaya da sandrok liba si matangda paumi singna hangba wahangi paukhumda wafamasi tokngani BC in charge ke damak fam sinarakpada mahak na yadab tawroi haiba wafam thamlaki Hujik oiraiba film sida state government na thubagi oina committee ani khak seme sigi committee sigi tawgadaba mathuki the committee will initiate step for checking and verification accordingly with immediate effect aduga masida the committee sina mo ekoi hand effective oina na the committee may invite representatives from the civil society organization khoi Manipur University gi wathok State University natabani na ekhoina samjaba ekhoina tawjaba ain na tawbu yadabani na Central University gi act law adugi matungi na tawbani na madugi procedure do lapses laitana ba ekhoi punamak law abiding citizen ni amuka hena Manipur University gumada laibiri ba laigla su heirabi oza professor sing aduga satra sing adugumba ek rule du bi kai khumna boina procedure do sumna chalalaga ekhoina pamiba pandam du su fangnana ba hona mina si haidana sima appeal tawjari masida Manipur praja miyam na support tawbiyo Assam da National Register of Citizen ki draft list phone karba tungda section thorang lokat point state level committee ma sem liba sigi chairman na special secretary home na oigane loinana DC Singh amadi SP Singh na committee adugi member oibata natana CSO Singh su saruk yahandura mitop sanglakba Singh thingna ba hotna ragani hana chief minister na phongdoraki
district ki thak ta sema committee asi district khuding mak ta thamduna mafam madugi DC na chairman oibaga loinana SP SDO madi OC na chingba tongan district ki official singna member oigani hana chief minister na makha taraki Churachandpur rom da su Mizoram lom da gi changlakpa mitop changlakpa yabagi oithokpa leibana section thorang sing lokhatna ba khangan kre hana chief minister na makha ta kibaga loinana flight ki khuthang da mitop sing lamdam asida sangsilakpa yai habi ki chingna leibadagi Impal International Airport asu akanma section thorang lokhat poina check post ma hangdo da verification tawba hawkre hari nakalamuramda hanak fam kiba Manipur Legislative Assembly gi nongju mi fam da pass tawkiba The Manipur People Bill gi base ya 1951 oikiba sida ziribam da mafamadu tab miyamna irang horok libas gi matang da hangba wahang gi pakhum da Chief Minister na hai bill adu Manipur miyam gi apam gi matung ina sem kibane tongan bi stakeholders sing su mute sing tanaraga yare hana sem khrab bill ni mamang gi lenga ki matam da su base ya rasi 1951 adumak oikibane masida lenga ki firepta ahong ba leiroi Center na kari hairak pagi habdu yeng matai haina fongdok ki Hujiko ereba film sida koi village wise mikok thibai do marubhaugi possibility lakpa ya bagi pot laiba village wise aduna koi deputy commissioner sina chairman oirakanda SP mayam si member oire aduga SDO SDPO SDC OCs mayam su loina gohele similarly sida pradhan laikai dugi club ki organization Karikani mayam se loina tied up torkanda. The committee may invite representatives of civil societies organization for participation in its proceedings as and when required. Sigi 51 gi BSR sidi handa kakta BJP go mela aga oibanate mamang gi dasu 51 oirambani mamang dana yetraga halta gele isai su bhapta de du government gi di public na once low graba pamaga taw graba potu ko edum stenoini aduga center da kari da moi gi kari observation lakke adugi yengsi aduga koi state government gi di koi back to gi waliti adumai thamsi Ministry of Human Resource Development ki pautak matung ina Manipur University ki VC Professor Adya Prasad Pandey numit kontrani gi suti pi krai University asigi register na thokpo office order mi ki matung ina VC suti pi khrabnina University eki matung ina University asigi Life Science Department gi Professor W Bisanath ta VC gi mathau thau puraga ni hari Nakalamuramda Impact News ka khana unaba mada Professor W Vishwanath na mak masada official websi yoraktri karigumba VC in charge oina thau puraga University asi giwathok sing asi loisin gani harabadi musu musa muta amdi MU gi authority singa khanagane nakalamuramda in charge hapuki wafam social media da puthorok libasi angaku poi karamba wafam sing asi lakpano haiba khangdana tonga sanduk piganu phongdoraki loinana Professor Vishwanath na masada pisilakpa University asigi administrative oiba thaudang sing oza oiriba makai lauroi haina iba cherol su mamang tha kunipanda University asigi register da pisin kiba laikre haba wafam su thamlaki Hujiki situation jida thani hena program thorabina karigumba aingona piraga aina solve to bangam godo already khandana adi wakalam de khalui but huji pera ko to ba CAC acting BC or BC charge paper matam sida kari condition lebino have the study to jagati musagi mutagi musugi representative singda threat pair khanara kanda machi lobu yabra yadabra lower gana kari problem thokani low dragna kari problem thokani have the discuss torga consensus samada ayaba pur kanda da ai machi accept to nathga decline to why say tawena khali hujikogiti Vice Chancellor AP Pandey lauthuk wan akan makhong jing sang silingai cheraka sida mak lauthuk pakmeu ta tham lifiduna University sig Life Science ki Professor W Vishwanath pu VC in charge when halopu ki thawong ase Ministry of Human Resource Development amade VC Pandey na Manipur University amade Manipur gi miyambu usittabane AP Pandey pu mafam lauthuk tru fawba musa muta amade musugi khongjang hongloi hen akan makhongjang sanchin gani hana section wa thamlakli Manipur University campus ta musam di mutagi miut singa paumi singa unaba mada mutagi General Secretary L Sanju Kumar na fongdoroki bada musa mutab di musugi oina di Vice Chancellor AP Pandey lauthok panatana topa wa taroi inquiry tawbana traga tawda bahaibe sisu kanaroi
Maragasida University as a Life Science ki Professor W. Viswanath VC in charge oina hablakpagi matangda Sanju Kumarna Makha Taraduna Manipur University ki watok loisindriba fawba in charge ki fam lauroi haina Professor Viswanath na fongdorok laikrabane Musa ki President Ziban Kumar na fongdorok ki bada Manipur University ki watok asigi matangda karigumba wafam amata thamba laitana Vice Chancellor AP Pandebu Tham Lipiba Madi Professor Viswanath pu in charge hablak paibasi Manipur University ki chatna kanglon ki wang madane University amagi mathakta karigumba khara thigatpagi thabak tauringai da authority ki ayaba yaudna lipiba yade habasu lairibane masigi mayokta order ma thorakliba se yaba ngamloi thawong asimak Musa Muta amadi Musuna subsana thengnagane Vice Chancellor Pande lauthokpuna tana atopa yanaba lairoi hanasu thamlakhi Professor W. Viswanath Life Science Mabu Incas Hapa Mena Quiz Pautare. Masi se Aishade Amat Amasung Bisina, Kui Manipur ki Miam se, Sibu Mita Utcha Chanaba, Toriba Tixizu, Adugi, Makal Amane, Type Amaneva. Central Toriba Bisi Tevse, Kui Manipur, Nustiki Community Natana, Manipur Pazabu, Shita Torineva, Kariam de Ineva, Kanabase, Sum. Moina sum akwede hojel akwai hauzik akwai demand BC professor epe pante ma lokthok jingei akwai demand si handok oi sida inquiry tawgera tawroira mado akwai inquiry gi question kaim la aroi Manipur gi miam na mahak se pamdre Manipur University community puna mahiroi sing satra sing oja sing amadi staff sing puna mana yadre mak Manipur University halak pa soya yaroi hari ba keno se sokta ta sanadana kari gumba magi matkat siriba maral mayam sida thijan gani da thijaloina traga kari hai binatana mai haudan leireba tanja sida By chance, arma suti the pire habse, Masi Yam Angapamani, Masi Muta, Musamadi, University Community Musuna, Kadong the Solen, Taro, Sapsana, Roy Bakumbam, Magase, by chance, Regis, they lock talk about the Matiksa, Matuina Maral, Peter Bukti, Mangapam, they lock talk to the Konjang, and Manite and Sangsangani. Union Minister of State Kiran Rijiju gi ayek pamitam mai thaduna mak Rajya Sabha thamkibo wafam yaning da fongdokre ngarang pangthok kiba Rajya Sabha gi mifamda Manipuram sung Myanmar gi ngam khaida chayet na bamata leite haina Rijiju na thamkibo wafam All India Youth Federation AIYF amasung All India Students Federation AISF na awang thakta yaning da fongdokre BT Rot Leva AIYF ki loisangda pangthok pawmi singa unaba mada AIYF Manipur State Council gi President M Somorzitna ngamkhay matangda maming tagi oina yengsinba lakiba survey team maduna hek hankibaga thamlakliba wafam masi line laude status gi ngamkhay bu irai line amadi Manipur myambu hanthana yengbugi mawongda Rijiju thamlakpa yaningde ngamkhay maruoina border pillar 81 gi matangda miyamga kusamnaraga khongjang kya sanction kre makha tabu oina Miam gi apam gi matung in a democratic oibe khongjang kya yauna mari lena beloisang sing thingjin magi khongjang sanction gani fongdoki nakal namram da AISF Manipur State Council gi secretary KH Rameshwarna ngamkhai kai yaroi haina mairoi sina changchil be khongjang asibu matam gi oina laingang na puduna chatkani habi gi wakhal lan gani ngasigi mitam mai thabi gi khongjang asigi makha Tabu oina democratic oiba khongjang ka AISF Manipur State Council na changchin na sem sare democratic oiba khongjang singna mahi purakpak ngamdragade non democratic oiba maihou langpok thogla oi haningai leite habu wafam su thamlaki Parliament members singi mamangda Manipuri praja gi apam basibo aranboin u halakanda masagi mana eta kaimta ahong balaite achumbane na phongdo posi Manipur praja bu thoi usitaba thawa sadabani Manipur gi praja gi apam Yengaga, All India Youth Federation amadi All India Students Federation na masai democratic oiba mong da struggle kaya am leptana sangsin jagani loinana hairiba thodok wathok sing asiga mari lenaba department sing thingjin bagi khongjang kaya am su sangsin jagani Rajya Sabha dangarang Union Minister of State for Home Kiran Rijiju na Manipur dangam khai che na laite habu wafam phongdok kibado miam gi oina achobu maiti ba mani loina state asida paliba BJP na luching malaingak na alak libtang tara fabu gi manungda achumba wafam miam da thamgada bani hana Socialist Student Union of Manipur na phongdorokli amoromda United Committee Manipur UCM amdi Communist Party of India na so Kiran Rijiju gi statement adu akan mamongda yaning da ba phongdok narakli
State asigi Rajya Sabha ki MP Khetramium Babanandana Rajya Sabha da ngasi India amsung Nation I mani ki maraktal inariba framework agreement ta Manipur yauna atopa state kharada Article 371 clause A chanahanu na wafam pukhalakli basina awang nong pokta achobu khudong thiba purakani haiba wafam pukat krei Babanandana wafam adu pukat laduna India government na Nation I am ga aron wari Aroiba waroisin ama puraktringaida state asigi political, cultural amadi territorial integrity da akaiba pidana ba yengsinba phagani haina takchinki. Amaramda Manipur Article 371 clause A chanaba yaroi amasung masigi manaw bill parliament passed over yaroi haidura Imphal West ki lamboi khonang khongda leba apunba nupi luf na sindar wakan mifam chathakrai wakan mifam adu saruk yakhibe imaibel sing aduna Manipur ki apunma gi saktam kai yaroi long live Manipur haibana chingba kholau kya su lauki Musu mutamdi musana changchile khongjang asida solidarity utpagi makha chatharak khongthang ama oina political party pumnamaki mihut sing amadi CSO singi mihut kaya yauna hayeng kawada gi Manipur University fawu miyam gi oiba khongchat ama chatna na ba thaurang taukrei khongchat asida political party gi khena ba thamdana saruk yabiu haina ahal oiraba politician okram joina apple taukrei ngasi kawa huidrom na kai deleba okram joy gi yum da pangthoki ba paumi singa una ba mada mak na hai Manipur University ki wathok asiga mari lenena university asigi akoi ba leriba miyam na sinduna political party ki mihut singa made CSO gi mihut sing yauna hoki ba July 15 da mifam ama pangthoki ba aduna lauki ba warep ki matung ina khongchat asi chatkadabani phongdoki Manipur University ki wathok asiga mari lenena lengak na political platform onthok pi ganu haina thamlak libasi laibak thibani haina ozoina phongdoki makna makha taraduna VCAP Pandey asi hai singi matik sare haiduna Manipur University ki vice chancellor hablak panate ma karama political party ga nakna chatpa mioino ma kanano haiba pumna na khangnarba wafamne asigumba political party amadi lengak ta yawriba luchingma singna Luchingma singa naknaba mioi amabu Manipur University ki BSc hablak libasi di politicalize tawbuna tabra haibu wahang hangki loinana kunmathoi suba chahi sa sida thokpa asawa wathok sing political domain da loisin ba hona ban ayam bani loisin ba ayam bani adubu Manipur University asida tawriba mawong aside martial law administrator gumna bulletproof gari piduna chalai hanan ba hona ba asi laibak thivni haina phongdoraki loinana BSc lauthokna na bahuri ba eho wasibu namthana na ba mahiroi kya neklage AP Pandey makha thana BSc oyan biu hayan ba university campus ta mai chahan ba UG na insindu na tawhan mani haiba amade Sunday Guardian hade ba pauchi edu da BSc maral leitre haina fonglak pa kaya asisu akan mamong da condemn tawi haina minister oram laba ahal oraba politician asina fongdoki BJP dagi ate maru eba me farma yam tolo kini masih maru eba pandam di Manipur kan ba adu university kan ba Bharat ki rain tigi khetra do wei ba project lai ba Manipur ki rain tigi khetra do wei ba sida koina the social eba film sida kan na gi koi lai ba ai se kan na ba taw do ba ade maduna koi lai ba sida ba ade rai ni chep Manipur hai khungang chatlu sing chatlu adu mai hai ba du mai na Haujiki ekoi immediate niti university chatlu hai ba sine go to the university shape university leibak sigi ko leibak sigi brain kaluso haibaduni hayengi ekoi khong Nakalamramda Langthapal Assembly constituency ki manung channel leba gram panchayat ahum ki pradhan singh BJP ki primary membership tagi tok lehana lauthok rei ozoi gi yumda paumi singa una badu ki khudong chab lauraduna oinam thingal gram panchayat ki pradhan thongam Guneshwar maibam lekai gram panchayat ki pradhan oinam Kunjarani amade Hiangthang gram panchayat ki pradhan Golmai Roy Kabuina makhoi su BJP tagi tok lehana phongdoki VJP ki vision document ya bo from kya thabak to on thork pangam daba amade Manipur University ki wathok lamgi wathok kaya asna maram oiraga party asidagi tok pani haina oinam tingel gram panchayat ki pradhan TH Guneshona paumi sing da phongdoraki
नखोई विजन डॉक्यूमेंट याव थबक मैम नखोई करी पांथोगे है मैम हंगपसीद अखोई खुमंगमक्तब सिगुम्बा मणिपुर की बाउंडरी पिलर की ओइरो फ्रेमवर्क एग्रीमेंट ओइरो एनी हिरम खुदिमक्ता भारत सरकार दगी यामना नुंसीबा मी अमा येंगतबसिना मरम ओइरकांदा मसी हाइबा नुमिसिदा प्राइमरी मेंबरशिप तगी कोई तोकपा मथौ तारप मरम नंगसी से जेन सेक्रेटरी ओइजरमबगी आई कार्ड अदुगा पार्टी प्रेसिडेंट दा पिननबगी कोई एप्लीकेशन सिगु कोनना मसीदगी कोई भारतीय जनता पार्टी की प्राइमरी मेंबरशिप तगी तोकचरे Reformist Student Front nangasi kaukiba pung kunmari ki general strike mapung fa kidrei general strike handoi handokte haibagi samam nabu marakta kaukiba Manipur banase Manipur University ke hozik oriba charang naba border pillar issue amade nation imadi marakta inariba framework agreement lamdamasi bu mache tana thugai na nabsili haibagi mayokta kaukiba strike ni adum oinamak general strike manungda lambi de gari mafung fana chen ki dukan sing thong hangna ki khwaraman kaithel po jon be dukan khar lo le sulla lo liti ki thabak lep ki de amaromda bank mai loisang amadi office sing de thong lona ki mau sagum medical lining license emergency amadi atai essential service sing su mathau pangthok na ki general strike ase ngasi ahing loisilagani Numin manga surba fawa Thawal District Hospital thong lon madagi district adugi miyam da chawna aw mayok nare mamang thagi kunma panda ising da taduna irak nabda angang ama hospital adu da pukhalak pada lei khidraba matung irang thokpadagi hospital adu thong lon duna lakibane hospital asigi OPD da thong lon badana tana yamna maruoiba emergency service su mathau tawdabana emergency oina pukhalakpa anaba singsu imphal tamna chatna ba hona ba khudong chadaba kaya mayoknari numida dugi miyam gi irang da akai toi thok hallamba pochai kya sakhairamba adusu ngasi phaw semjin sajin ba leitri district adugi miyamna mari laina ba sing amasung lengak ta athubu matamda hospital asi hangan binana ba taksilakli PG degree diploma amadi atai awang mathaki mai tamliba mahiru isingda PFI na piba scholarship kidamak sahiya sigi woina online application tharakpa yargani hari application adu August 3 dagi 38 fawgi morning website www.popularfrontindia.org da tharakpa yargani hana Popular Front of India PFI gi cheru lamada khangalakli Infal Morelambi ki Lokchao madi khudeng thabi ki tongan tongan ba mapam anida sing ningkhai krai sing ningkhai ba duna maram oiraga Infal Morelambi da gari sing sathok chatsin ngayak thinglurei Tengnopol district ki mafam ayamada numit nini humni nong kana churak badagi sing ningkhai ba ki thokthok adu thoklakibani hari Lokchao sung khudeng thabi da sing ningkhai ba ki chentharak pa leibak sing adu pandun lairamba gari sing adugi miyoi singna ngak lantok lanchen tawba yana naba lambi adu khara semlaga gari sing lanthokna ki sing ningkhai bagi pau fangbadagi more police ki SP J Vaite na luchingba team amana changchinduna yengsinbaga loinana lokchau thong sem sabagi thabak suriba JCB sijinaduna laibak sing adu lauthoki Senapati District ki Mau Maram Subdivision ki manung chana laiba Tingsong khuna amade Tingsong Center khul anida khudakta saurukpa lainang yawbu ichau gi awaba mayok na khrei hariba khul sing asiga samna haliba lambi amade lawpham kya ising amade lekhom na thumjin khrei khunja singi matungina tongan tongan mafam taramathoi gi lawpham ekar chatruk lom iril khainaro luisong tu paitu wada amade masengkang Turel sing dagi chensilakpa ising amade lekhomna thumjin kibani hari lekhom lainang singna irrigation canal sing phumjin kibana maram oiraga atopa lainang amade ising chawsindaba mafam sing dasu solakatra haina khunja singna mipainari lainang chenthrakpa sina lupa lakya murumgi lawfam uhai amade insang napi sing manghan krehari Marilena department singna hauju oriba khul ani asigi fibam yengsin binaba amade awatpa awab nanglab khunja singda mateng pangbinaba khul anigi khulakpa singna apil su torkli
ngasi loktak pata thokhiba hi lakpa ki thodok amada lam koiba lakpa leisabi ama leikhidre laibak thiba thodok adu leikhidreba mioi adu Mizoram gi search bazadagi lalrem pui chahi taramapan housing achura chanpur gi salem bank laiba masi gi manak laibane ma ngasi mamanabi gi birthday gi sendra tourista koiba lakpa laibak thiba thodok adu thokhibane misi asigi matang da morang police na case ama lokot kiba kaloina asi bahak sang adu rims ki mok thamkre Sahi Nauribi Nupi Masamu Nupi Obi Ikai Kumnaba Mangalaba Matunda Hatok Pikiba Mui Amabu Court na Sibi Cherak Pikiba Dubu Emsu Women Wing na Taram na Okpagaloina Tagat Fongdorakli Laibaka Sida Housing Paliba BJP na Luching ba India government na Miambu Minam Lemade Miam ki Paisa Fong na Lut Taurehana Manipur Pradesh Congress Committee na Maral Sirakli Ngasi MPCC gi office ta pangthokiba press meet amada paumi singda wangang na duna MPCC gi spokesperson KH Dev Prime Minister Narendra Modi na hokiba chahi listing ani taramanga gi April tang nipanda sign tawna keba Rafael deal adugi matung ina aircraft contract taruk laibi gi bill asi lupa crore listing humpu chama yankai manga Sama nipu manga oi adumapu Congress na palingai matamda hariba Rafael gi aircraft contract taruk laibi gi bill asi subna gi lupa crore taram nipa lising tara nipan chamapan nifu oi ki fibam asida heliba lupa crore lising nipu mathoi sani subna manga asi miam gi paisa gi mat para haina hangki Mak na makataraduna aircraft sing asi laibu matamda non transparent oi Prime Minister na defense procurement procedure in kide cabinet committee gi security dagi clearance mangjona low kide asugma thawang ase miyambu minambagi khudam ni hana BJP bu maral siki commercial cost है सो आई हाइदर लेबे से लेबा की चिंग निगाई नि procure number 1 procurement the procedure थोगादे price सु मोइना unilateral decision लौरे अमुता तौगिदर खoi स्वाइदा contract अमगी tender म तौबद चंगिबा process मैम सु जुदि लो general knowledge लेनरबने हारिबा अदो लुपा करोड़ अमनि गी tender थवाउदा limitations मैम लेरे लेबा के स्वाम चाउबा serious होइबा strategic होइबा so important होइबा अखoi गी asset हाइबदाई 60,000 crore की asset सागतबदा near about 41,145 crore से cheating दौते 41,205 crore से public money से मांगल कोई claim दो जरूर से Inland Fisheries Training Center Lampel Pata Academic Session 2018-19 Guena Inland Fisheries Development and Management Certificate course ki Damak application form hayeng August ahum dagi tara taruk fawbada lawrabi yagane application form thajin bagi aroibu matamna August tara taret ne akupa marol Directorate of Fisheries Manipur gi office dagi khanglabi yagane haina cherol lamada khangalakli Floating lake haina malem da sak khangnariba thumi sen da block tak pat ngasidi amod akai fatahauti kyan thalle pat asida itinpham oiribu turel kyan putharakpa fatahauti singna pat asida tinduna ngasidi mausa gi phibam na chawna ahongba haibadu oirere turel da fatahauti thadadana naba lengak na miyam da awareness kaya pirabasu loinana marilena ba department singna kayar khana sengdoklabasu fatahauti Thadabagi Changdi Nomagi Hengalakli Turel Sing Asidagi Centerakli Mot Akai Mayamas Namaram Oiraga Part Ki Ising Pumlaktuna Mamangida Parasida Panglambanga Makal Kaya Mutarakba Masung Parasigi Akoi with the Kundari Miam Kaya Isingna Thon Malaina Kaya Narpagi Sang Su Hengalakli Aigi Haiba Wakal Namang Taraga Aigi Imung Kaktamak Nalaga Loire Haiba Wakalol Tadok to Naturel Singda Amodakai Langtabagi Hainabi Tadok Tribumakai Depart as the Kanmam Loidabgi Fibam the Lairi. I know Zilajim Homasi, Namulturel Sari, Kasampa Tomotani, was in Miam Uriba, Amonakai Mayamasi, Lamulturelgi, a quote the Tariba Kunjasina, Amadi Miam Tadarakpa, Patahodi Mayamsini, Patahodi Mayamasina, Kogi Lokak Pat, Itin Kramatung, Pat as in Nomonomi Pibam Soxilagi, Malem Yamatangairaba, Kogi floating Lake Hargas Konariba, Tumisi and the Pat as in the city. Padasidagi, Namakal Kaya Mankare, Amadi Party, Koya Tariba, Kunjasing Su, and I Kaya Yawa Tinere, Aduna City Mia Mikap Tolasi,
तुरेल द फट हाउदी लंग थबगी हाइना बि थादोलसी अमदि पाट असिबु कन्ना होनम द अदोम की सरुक यारी हाइबसि मियाम खमिनरसी कैमरामैन बुमेश सोकलोना पाउदम जरीबा जोतिन खुंद्राकपम इंपैक्ट न्यूज इम्फाल Sahi asigi haukiba February tang anida sakangdab singna nongmaina kaptuna hat kharaba more ward number 5 tagi Indo Myanmar Workers Forum gi labor Mohammed Khairu Rahman gi ex Gracia wana lupa lakh manga haukiba July kuntra da imung manung gi miyoi sing da kushin nakra hana jirwo lamada khanghalakli Independence Day gi lokot protection thaurang gi saruko moina SP Technopol Dr. S Ibomcha gi miyang makada DSP Thomas Tokchom na luchingba Technopol District Police More Police amadi commando gi apunba team amana ngarang More town da gari sing shathok check tawbur check tawkre made Indo Myanmar gate number 2 da gi gate number 1 forwa patrolling chatkre India gi ngam khai manung da Sanglak liba Myanmar sing amadi makogi pochai sing check tauki haukiba July kuntra da more market ta RDS bom thamlam kiba adugi matung tarakpo ena security gi section thaurang sing asi kankat pahor kibani Patriotic Writers Forum Manipur na chahi khudingi piduna lakpa Pacha Maitai Literary Award 2018 Kaksing Tangkhul Literary Award amasung Dr. Saroj Nalini Arambam Parat Literary Award 2018 sahi asigi oina award sing asi fangadaba miyoi singi ming lauthokre forum asina thokpa chirol amagi matung ina singjamai chinga makha ningthaujam lekai dai Kiran Maikamda Pacha Maitai Literary Award Thobal gi Teksham Laibung lekai dagi Dr. Teksham Roshanda Kating Tangkhul Literary Award amasung Imphal East ki Telau dagi Sana Tombada Dr. Saroj Nalini Arambam Parat Literary Award piragani award sing ase thasigi kunda lanthokani hairei matam matamgi honglakliba science amadi technology sijinaduna lawba singi pothok amadi income hengatlananagi pandamda numit humni chumna chathagadaba training program ama ngasidagi hawdokre training program adu integrated farming system processing and marketing of farm produces haiba hiramasida Imphal gi hotel classic pangthokibani Haribi Thoramase National Institute of Agricultural Marketing NIAM Jaipur gi miyang makada Manipur Small Farmers Agribusiness Consortium Imphal na sinduna pangthokpani training program adu hawdokpada saruk yakiba Manipur government ki agriculture department gi additional chief secretary Lekhojin Haukif Nahai Lomi Sina Puthokliba pothok hengal hange harabade makoina thengnari khudong chadaba made awaba sing munna amade manung hanjina khangdokpa mathau tai Law Singubda Mari Lainaba Department Kudimak Punsinduna Pakat Payaba Tabak Thorum Sing Pakat Patai Agriculture Department na Lomi Sing the training kaya piduna Apabamaru Marang kaya yen Toklabasu Itai Lokong Ningtina Laitaba Toklabadi Mahi Chabangam Loy Maramaduna Lomi Singi Maraktasu Department Apabamari Tamduna Tatok Tasin Tawamadi Akangai Sing the Pautak Low Matautai Hanasu Fongdoki Lonan Lomi Singnasu, Low Local Matung, Karimata, Tadana, Lasinbagi, Mahuta, Tabu Yab Mai Marong Sing Taduna, Ayan Potok, Putok Nanaba, Hotnaga than they have Wafam Su, Magna Tamki. Sahi kaya oil create koi farmers ki development ki damak tay koi tawisi. Sahi yam create. Adur say koi farmers se develop suoy oil dega. Lomi duga, low mapu duga, interaction asigi connection problem se. Kaya mo wang na libra. Deep root ta chatra di koi development se. Suklay lebong mo. Farmer develop to get di asigi department makay se. Ato gigi government daga asigi department में कैसे converse तो ग्रादी farmer तो काखत लोई सही क्या Training program Hawdokpugi Thoramadu the Saruk Yakib Agriculture Department Director PS Rajendran Hai Manipur Puthokli Bamadi Miam Napam Chanariba Chahawamadi Chengasi Leifam Tokpa Quality Yobung Amdana Lady Lomis and Quality Labor Potok Putoktuna Value Addition Taudragadi 2022 forward the India Pumbada Farmers Sing Income Double Hengal Hanba Ngamgani Hana Prime Minister na Thamliba Pandamas Yob Ngamloi Hana Fongdoki Loinana Manipur Agriculture Department na status da Sujak Putoki Sang Hengal Hanabagi Pandamda
lupa crore chani gi project am semba loire project asi athuba the Ministry of Development of Northeastern Region the thanar na ba thaurang tawragan hena phongdokhi department akoi focus just waiting on the maize the people already when maize the project so mama semba loire project around 200 crore mati Masih aku Minister of Donor as well as Minister of Payroll so that we submit on the orang lain project. Thus after completion of this meeting, I will meet our director planning. I know nasi meetings get kung tahu si dokter kan ay nakinau sing dang si participants in marona entrepreneurs atau progressive farmers in ham cari nasi. Jadi quality labor port produksi ay koi. Amin tadan ay koi dah yang sorry si kau si su quality ay koi jauh tinggi koi sih. Di pamen DM College of Arts Students Union na DM University da an semester tamnan bagi da entrance test ta asoi be kya yaw ri bas hayeng pabug manung da chap san pakhum pirak tab thokla ga de ani su batangka ki mairo singi counseling thingba gi khongjang sangchil lagani hana akan wa wafam thamlakli handak numit kharani asida nong leptana chubun maram oiraga Thawal district faudun cheliba Thawal turel gi imai warning level lan khatna chele district asigi water resource department Thawal ki official report ki matung inna Thawal turel gi imai ising ngase ayuk pung mangada meter satret humputra mapan da laiki adu ngasi ayuk pung taramathoi tab matamda imai gi wang gi chang ase meter satret marifu yona chien ki hari loinana mamang thada turel asigi torban kai khiba adu yoga daba subnagi meter amakhakta ngai re hari nakalamromda lilong turel gi imai su danger level yona chiel hari Haukiba July kuntra mathogi numidang pung mapan ga minute tararom chatpa matamda Imphal West District ki Wangoi Police Station ki manung chanba mayai lambi ki Chandra Nadi lamkhai mapada gari na thom lambadagi sahi nifu manga dagi na yangkhai fabugi maya oiga da nupi ama sidu na leiramle hariba asiba haksang ase Zenems ki mokta masak khangdok na bagi damak thamdu na leiri hana Wangoi Police Station ki officer in charge ki chirol mana hairi Lakleba August manga ge pung tara fabu manung da imung manung gi miyoi singna claim tawra da bathok lagadi dispose tawra ni so hari hairun PSC mayang kangi fit manga muk wangi kuchu mui mamai koidanai masam muraga teli komla machugi t-shirt ama litli lai machugi leng langjam phanek ama setli higok machugi inafi ama illi hari Singjamai dagi thoksom Sarsilbu Afna Dal S Manipuri State ki President toina havlakre wafamasi Afna Dal S ki National President Asis Patel na appointment order thoki bani hari panbayai thoksom Sarsil hoki bachahi lisingani tara tareta pangthokiba Manipur State General Election da Singjamai Assembly Constituency the MPP gi tiketa mirep oiki bani Afna Dal SSA Housing Center the BJP na luching ba India government ki alliance party oibetana thana party asigi parliamentary leader Anupriya Patel na Union Minister of State for Health and Family Welfare fam supuri bani Department of Public Health Dentistry Dental College RIMS ki Assistant Professor Dr. Nandita Khetrimayumda IADR Cardiology Research Group Travel Award 2018 pirakle award adu makna cardiology da anoba wakhalol puthokpagi damak London da pangthokpa mariputara taruk suba International Association of Dental Research Conference da khusinar ki bani hari hauzik ngasi nomage sanabagi pawda Mizoram da August taruk tagi tarahumdoi phawba pangthokadoriba taruk suba North East Zone Shooting Championship 2018 da Manipur ki mahut sindura saruk yak rugadoriba shooter amsung official singbu pungning thaugatpa oina track suit sing lemna yenthokre track suit yenthokpagi thoramadu ISBS Construction gi mapu oriba special contractor Huidrom Bikramjit na sinduna wangkhaida leiba ma ki sangai da pangthoki banei Thoramadu puna sutar yangkai mari da track suit sing fangan ki hariba sutar sing asi championship asida saruk yarun bagidamag laklib August ahum hayeng Imphal thaduk lagani Team dasu ahum nak akoi si champion oirabani adra ngasi
All Manipur Parents Shooting Association na khusam naraga haujiki kanosi Mizoram sida participate tawba chacha basida aina angamba track shoot chi player singda yendokpagi thauramasi pangtok sabani lona na lakadariba mathang chai khangde hek shooting gi damakta aina ngamjaba khuding mathang daso dum pangtok pa ai ngamjage. SAF Under 15 Women Football Championship tha asigi maridagi taramanga fawba chatharagani Bangladesh na yumbu oiduna Dhaka da leiba Bangabandhu National Stadium da chathagadaba championship asida Manipur dagi sanaroi mari India team da saruk yagadauri India team gi captain oina forward sanaroi H Silky, right wing da TH Kritina, left wing da Linda Kom lunana, left back ta N Priyanka na hariba India team asida saruk yagadauri Team India sigi assistant coach na Arjun Awardee o Bembem na oiri Team Taret na saruk yaduna sathagadur championship asigi Group A da mamang sahi champion Bangladesh, Bhutan, Nepal amadi Pakistan loinana Group B dana mamang sahi runners of India, Sri Lanka amasung Maldives na league match singda lamba taunargani tha sigi mangada India ki ahanba league match ta Sri Lanka ga lamba thengnargani Spain ki Valencia da sathariba Cotive Women's Football Tournament ta India ki senior women football team mighty banangkre All India Football Federation amadi Sports Authority of India na akhanama miyang amagaloina na India ki senior women's football team asin anmu oina Europe country da chatuna saruk yakiba football tournament sig anmu match ta India ki sanaroi NG Bala Devi Dangmai Grace amadi Y Kamala Devi na match sig taramapan niputare amadi humputara suba minute sing da panjal amamam chanduna Alzira timbu panjal au mamada mighty pi bangamki chathariba tournament sig ngarang sana kiba India gi anisu match tana 11 UD gi makuta panjal mari amada maiti banangki chatharak liba tournament asigi August mangada India amadi Morocco team ga sanaragani matung tarak pada August taruk tana India amasung Madrid FC anina lamba taunagadauri Matang aswada bulletin say tension jadron gi mangwainan headlines amuna thamjari Assam gi draft NRC form kraba matung Manipur da mitop changlakpa thingnan na state level committee amadi district level committee sing same duna khudak ta gi thabak paikhatna na thorang tawre hana chief minister na laukok rei HRD Ministry ki pautak matungina Manipur University ki BCAP Pande numit kuntra ni suti pikre University A ki matungina Professor W Vesanata VC ki mathau piragani hari VCAP Pande laukopagi mahutta tha ama lipiduna Professor Vishwanath VC in charge oina hablakpagi thawong ase HRD Ministry amadi VC Pande na Manipur miyam usitabani hana muta amadi musana thamlakli amasung Manipur amasung Myanmar gi ngamkhaida sayanaba amat laite hana Union Minister Karen Rejijuna Rajya Sabha thamki wafamu yaning de fongdoktuna AIYF amasung AISF na maki ayekamitam mai thaduna protest daukre